Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige magkatagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Naging lupa hinanong siba, naging luching mo sing hinanong siba, at quite maruoy na, isori matik mga na maghingba punsi na chakot pa ado, eki pratana ni. Ibungo maki wapaw, taminas. Namadong Bible the Joel pandub amagi pada tarag humdoi dagina kunda hangdokpi. Joel chapter 1 verse 13 to 20. Purohit Singh Nakoi bora phi setuna tengthau. Lana pungna thawol toriba nakoi lau khongu. Lak u bora phi setuna ahing lelu. Aigi sorgi thawgul toriba nakoi. Maramdi mahi marongi katna pot amasung thakna bagi katna pot nakoi gi isorgi yum dalaite. Nakoi chara hen bagi thawram amang ngak u. Aseng matina ba amakaw. Ahalaman sing amasung lam adu da laiba pumnamak. Nakoi gi isor Jehovah gi yum da komzilu. Adu ga Jehovah gi mafam da kapcho. Numit adu awabani da. Maramdi Jehovah gi numit adu naksilakle. Numit adu ingam ngamba ibungo dagi manghan gadab amagum lakani. Chinjak adu aikhoigi imangda manghan kibanatra aikhoigi isorgi yumdagi harauba amasung nungaiba leitumgi makhada leiba marusing kangsele pukai sing mang takle mahi marong thampham sing thugaire maramdi mahi marong sing khuitaki sasina karam teng thariba sansangu singna pothapam khangdre maramdi makhoigi sanjabung leitre hoi yaw sangu singsu awaba khangle He Jehovah, nangon da ina kauzari, maramdi may na lamhangi sanjabung sing chakthokre, mayri na lamgi upal pun namak chakthokre, lam lakisa sing nasu nahak pu kaurang na ngaizari, maramdi ising kong sing kangle, aduga may na lamhangi sanjabung sing chakthokre. Prathana tos. Paisor. Naki wais de koi lakchari. Prabhu Mahak na ikhoy na ki hoye sigi mapal na nahaki angak pamasung panggalabanati kadu utpi. Aduga ikhoy na hayab na ki panggalabanati adugi makhada. Ibungo na ki napamda hingado punsi may hingado ikhoy utakpi. Na ki wais na ikhoy pap sing utpi ikhoy na ki namang lebe ikhoy asun masing mayik sing hanbi aduga Pap sing adugi pukning Hongnaba gida magda panggala masung apam bado ikhoy da pinabiyo. Chris ikhoy butpi. Mahaki mapal na ikhoy na ibungo nangon dagi pangjaba asa do sutpi. Duga sige mapal na ikhoy Chris ikhoy saktam don thokpi. Naki wahai sa khangjanaba gida magda thawai sang manaki akan mathapag udo subiyo. Tariba ikhoy khudimu pumateng pangbiyo. Haya pumateng pangbiyo. Yesu Kristus ng giniziribini. Amen. Ako'y nahawag yung hapta sing nagi Joel gilar ako'y na naminak pahaw. Ako'y na Joel panab amagi pada amadagi na taran ito'y pahaw ako'y na yang minaba matamda. Ako'y na uminaki ba do. Judagi laybakta, judagi misingi mathagta. At so ba kausing haraw gilaychat amatoy. Adug harba laychat ado na makoy gi low sing adug upal wapal kuding magsing loy na magtum na manghal. Laykang sutoy aduga chak tang ba sutoy. Awana na piktan ba amoy aduga hairiba judagi lamadu da thokli ba awana adu laikraba thaz isorgi mi han laikraba judagi mi sing adu na di hairiba adu isorgi lakpa amagum makhoi ude adu makhoi mitna adu singde adu hairiba phibam adu da Joel na isorna Joel bu season abira kanda hairiba thokli ba laichit ase isordagi ne isorgi wayel ne aduga hairiba asina maram orga isor ngonda lakna bagi maikai aduda awa ana asina makhoi bu purakli bane hana hairiba du Joel na mayek sing na
haibadu khoi uminaba phangre now ngasi numit khoi na namina gadoriba verse 13 dagina 20 phawba si mamangi mafmadui makha taba amane makha tatharakpa amane aduga hariba jaga asida maru oina joel bu sizinabiraga isorna maru oina mafam asida ikhoina uba phanggadauba se purohit sing amasung lanapungi thawul toriba khudingmak sing aduda kauraga laikrab lamadu laikrab thaz isorgi mi hana laikrab khudingmak sing aduda kari gumba amna tawna bidamakta haibadi isorngon lagna bagi amasung pukning hongna bagi damakta kaubodo khona uminaba phangani aduna thazaba ichil inausing akoina mamangi hapta sing phawda khona uminakibadu karino awana thoe adu harba awana adu isor da gini adu harba awana adu isor na mahaki mi sing da tahan ba awana ne makhogi pap amusung haibin da baduna maram oiraga maram di isor na israel macha sing adu ga wallet ne adu ga wallet na ba adu thugai ba matam na makhoi sira phangani adu ga haiba da khon ani su wailan pa du kuni pa na su uba phangi adu ga makhoi na isor gi mi han lekra khudimok sing na isor ga wallet na ba du thugai ba na maram oiraga makhoi awana nang libase adu gi awana nang ba adu gi mapalna isor ngon da lakna bagi damak isor ngon da mai olakna bagi damak tane joel busis na bira kan isor na magi missing han lekraba sing adu da khangali base mitang urusu mitang laba sing tar su na pang laba sing adu da uhan ba mani ai khona umina khiba adu kaujeng harogi lachat adu khaktang nate ikang sune adu gi thoidok hendok na ibungo mahak bu khurum jaba sune makoi khurumpham leibo oiba da su khurumba da changba machak sing isor makoi lothokraba maramna khurumba phangde adu makoi tengthai nawe aduga laikrab isor gi missing aduna su makoi pap na maram oraga awana khangbana maram oraga isor ngon da kapchana ba lauzana ba gi damak aseng ma thamoi kai ba golona adune joel bu season na biraga isorna magi mi oikraba juda da haibase aduna khoi ngasi pamina kraba pandu amagi pada tara ghumdo dagina kun phawba aduda Kouba makau amane. Now I can verse 12 power do makoi awana do koi upa phangkre. Adug verse 13 dagi di awana do na maram oiraga mangon lomda pukning hongna bagi. Mai kai ngon da kaurok da koi upa phangre. Aduna verse 13 dagi verse 20 power da koi khangmina ba yaba achoba warol adu di mafam asad le. Pap na maram oiraga awa anang nangba matamda pukning hongbaga loinana ibungo da koujou. Maramdi Mahak khaktada kokpibagi asale. In times of affliction because of sin, call upon the Lord in repentance, for in Him alone is the hope of forgiveness. Now, chamana judagi missing na awana taribase pap na maram oiragani. Makoina isorga walap na badu thugai bana maram oiragani isorgi mayokta walap na badu mayok punji hingmana maram oiragani aduna makoi bu isorna waili bise aduna makoi awanang nangli bise aduna asiki matam na makoina tawdo bise kari amata nate makoi taibang pan be thabak ingkhang amata nate maruina makoina lawgo bise aduga hakchangi awana adu nangbo oiba tarso adudagi hena makoina yengado bise thawage achum badu dane aduga makoina tawdo bu kaina pukning hongbaga loinana isor da kaujaba ibungo da kaujaba maramdi mahak khaktada kokpibagi asale maram hai bado ikona mafam sadi uba phang aduga aikoi tangkak ahum thona khayok minagani verse 13 dagina 15 phawba sida aikoi uba phangado ba adudi mayamgi haijaba amasung pap haidok nabagi kauba joel mayamgi haijaba amasung pap haidok nabag kauba the call for public prayer and confession algo verse 16 dagina 18 phawba sina pap haidok pagi amasung madudagi pukning hongmagi mathau taba the necessity of confession and repentance verse 16 dagina 18 phawasana pap haidok pagi amasung madudagi pukning hongmagi mathau taba the necessity of confessions and repentance like verse 19 dagina 20 asidana minung sigidamak isorda kausaba a cry to God for mercy a cry to God for mercy. Eko chapter 1 da leiriba maram aikona adum khangado base adum ningsing minagado base Joel na hauji ngangli base isorgi mi oiba taragasu una udraba sing amasung tana na panglaba mi sing
Makogi mitmang na thokliba kaujeng harogi laichetagi harogi ikangdagi hauraga isor khurma phangdaba khuding maksing adu the isorgi khud yawi ko laibase isorgi soidana oigani adu wakal khanbagi mauta awa ana sing adu the wakal laibasing adu kangbu khara ma ekona mamang da ukhra adugumna yungaw bamna wakal ta dana hinging punsi mang adum hingliba ai Karino I coin a soy Chris Carino I punsi sorry mark the pop karamba pops 8 of like again punsi chang ying bagi mountain ningai than later but missing other Paul how dog never get them to Makoi how good never get them to go with Makose and still he is speaking to those people who sees but are blind people who hears but are deaf. Other verse 13 as the mana purohit sing amasung lana pungi thawal do sing other than Mahak na kari hai bora phi setunu tengta now karigum ko ari bawalep na karigum ko ari bawalep na bagi purohit singi matang na ko nei khang bo ba ta gadi makoi gi phizol asin ningthi se ba phizol ne yam na phase atei matam sing makoi set pa phizol sing ase yam ningthi je adu ki mate yeng na pukning huningai ne aduga high adugi matam adu isorgi borgi matam ne aduga high baduna signify to ba adu isorgi thagol to matam awat pleken thagol to bagi matam adu hojik tholiba awa anasna isorgi khutta gi lakpa awa anasna maram oiraga ikang amasung kokjeng harogi laichit asina maram oiraga aduga maron isor khuruma phangdabasna maram oiraga prohisinga tawdo base kaino boragi phi setpa now I could hire was in Jonagi like the Pabo over Targeti, Jonana, Nenavada labor missing the Nenevigi missing the Makoy Lakado, Makogi Pab, the Muramorakan, and Lakado, Isorgi, Asabu, the Matana Sandumatamda, Nenevigining Taunatagam Mahak. Mark Boragi P. Seattle, Adu Upul Makok Tackle, like Carino Ulibazo, Simpson the Hype over Targeti. Boragi P. set Asina Utkadoba Adudi Asigi Matamasi. How no I begin matamnate? Adu Tamo Kai begin matamne. Ikai begin matamne. Ning Bakai begin matamne. Adu Ning Bakai Bamusing Ikai Bakuding Maxing Adu, High Boragi piece at Baden. Adu Captain Sunatana, High Lanapungi Togol Toriba missing ministers. Tabernacle the Isorgi Pisang the Lanapunga Togol Toriba ministers in Miami. High Bakuding Maxing Adusu. Makosu kapkadoni, Makosu lao kongdoni, Mam de Kamina Makatana Parakumatamda. Carry the Motomkoi Kapuise, Mam the Aigi Isorgi Towel Toribako, Mam the Mahai Marongi Kanaport Amasung Taknabagi Kanaport, Nakoigi Isorgi Yum Negalate. Has a vessel announcing Isor na bor pibiring a matam. Aduga Mahimarong sing the Marang kind of lighting a matam kuding maxing adu the high river lanapungi toggle tobusingi nungai zabase Carino Mahimarong singi katnaport Amasung Taknabi katnaport isorgi from the Nunkin Kudimaki Katsaba Adumakoi Harauzan. Almokogi nungai zavani. Adubu isorgi could as in isorgi why but isorgi missing the hand like a Makoi Kudimakatar Maramna missing a little Kaktana te adubu isorgi kurumba Amasung Towel or Puroiting Amasung Togol Toribum Kudimusing other star Maramna once which was a thing of joy has been taken away from them. Harao bagi masa orban nungai but the Makoi the loinana glotokre. So joy was a mark of the minister, but now mourning and wailing. Harao umsung nungai ba aduna hai riba isorgi thaugal tauriba makoi khudingmaki punsi oiramba du haujikti kap laubana ning bakaiban lau khongman adu mafam ase Joel in verse 13 da aigi isorgi thaugal tauriba khoi hanai na mafam ase man haide na khoi gi isor nahaki isor han haide Karigdamak John, I see why his neighbor no high boy batar. I mean, how you totally but told Asida. Pangli by me, couldn't maxing, say mid Udriba, it's something missing a ducinate, Adu Togol to Ribat, Purohit sing, Amazon, Isori Towel to minister sing Makoy, couldn't maxing a ducin. Makoy Mahak, Makoy Lamadugi missing a pop, Udabanate, Ubo over that, Makoy, Loinana Makogi pop, Adu the Sarugias and Bakaidons and missing away, Makoy pop sing to hide the Bagima Pan. I don't know how Ziki Matamasi, the Isorgi. Makutagi makoin awanang nang lingay matam asigi oina isorna imahaki missing luching basing the tawai on the Joel ne
aduna Joel na tauribase purohit sing amasung minister sing adu isori thau tauribasing adu makhoi na kari taugadobun haibdu ta ine instead of asing gi haibu obata di purohit sing aduga isori thau tobusing aduna mi sing adu kari taugadobun hain hai ga dobadu makhoi su yawn awana nang laba maram makhoi su yawn isori sarabadu phanglaba maram na hauji Joel isori makhogi luching ba amo oina thawai ga luching ba amo na thamlaba maram it is Joel who is commanding them aduna mana aigi isori na haise maram adugi distinction do Joel na su magi matamda lare ma purohit sing amasung minister sing aduna gyan taba pame aduga haibase chaina na thanba wakhalone maram di aigi isori haina haram ai khoi isori haina natan o Joel gi isori aduga haibu khudingmak sing ibungo magi famna lana pung asida kanna pot pi ba phangda aduga thangna bai kanna pot pi ba phangda ba in a sense wakhalon amadadi isona makhoi bu thadok pi ba amagi maong ne matau ne mami ne thamoi kai ngane makhoi damak adon Joel na haibu kaino verse 14 da now verse 13 da verse 13 de kono upo phangki bu kaino harau ba oi isor khurum ba makhoi gi lauthokre katna pot katna bam laitre aduna bora phi set laga kap law bogal na teng thazaba adu makhoi gi punsi or adu har bu de ningai na lai thok padu isor na pamde ma ki missing adu adu mangon lak ba adu har bu akuna verse 14 da laiba ya thang sti uba phangi kari hai nakhoi chara hen gi thoram amar nga ko aseng bu tinaba amako halaman sing amasung lamadu leba pumna nakhoi gi isor Jehovah gi yumda khomjela adugo Jehovah gi mhamda kapcha na karigum nakhoi nga sai gi munni yeng ko tar gadi Joel season ra ko wahaida ai gi nakhoi gi isor han season mama se ko uba phangli bese kaino hain hai oi bata gadi walep na bagi londa ne se haibadi asigi awa anang asi phawbugi marakta su isorna mahaki mising bu kaw leite chumme awa anang sing je makhoi de isor dagi lakpuni isor gi haibi indabana maram orgi isor gi khudne isorna tharakpune kaujing haro sing du isorna thokhan bane ikang sing adu isorna lawthokhi bane makhoi dagi makpu khurumbagi hak khudingmak sing adu polam khudimak isorna lawthokhi ba ngakne adu wang sing hame karam haino karigino isorna ma ki misne khudimok sing se tawri base kana gum kan di asi mafam se pa ba matamda tongan ba wakhal isor se yam minung si haita ba amagum minung si khangra ba amagum na uba mi sing adu bechilena sing mun yang bi mafam se da karigumba isor asina ma gi mi sing munung siram da ba oiba taragadi isor di aseng mane dharma se mane pa bya da ba isor ne adu ma di pangal bi isor ne mana tawge haina haiwa tam da thingba ngam da mi ba gi pangal amat laite aduna ma gi mi sing asina pap tawba matam da ma gi mi sing asi ma na nung si da ba oiba taragadi aduga makhoi asi ma gi mi haina amu hana kauning da ba oiba taragadi makhoi lonak siram ba yare adubu yung maki warak piba amasung watem biba amasung maki sirap asigi marakta maki minung sikar mahina utle engon halo karam haina adu do he purohit sing amasung isori thol tawri basing na khoi hojik tawgo do bose kaino haina haib oiba ta awanang sing se thoe aduna asine Joel ha awanang sing se thoe awanang sing khange hakchang lom awanang sing na khoi loina mang nangle asida lep kun asigi awa anang sina maram oiraga laikrab lamas laikrab isori min haina haikrab khuding mak sing ase ibungo Mahak ki maphamda Mahak ki ningna sangda pura mangon da haizana ba mangon da prathana tawna ba aduga pukning hona ba karigi da mak to isor na magi mising dagi pukning hong na bagi mak hagi se maramdi isor na magi mising bu kokpi na ba ngai amasung kokpi ba pame the aim for repentance is because God desires to forgive his people isor na magi mising na kokpi ba pame amu kana magi mising adu makhoi gi laifam adu amu kana mahak na consent bi adu pame adu isor na makhoi gi tawba demand adu di pukning hongo taibang pan bagi chatna bising adagi pap tagi nakhoi thugai khraba wale adu gi nakhoi pukning hong na aingon da lao ai Jehovah ne ai nakhoi gi isor ne aingon da lao ngasi su ai nakhoi bu ngari lao adu gi damak tene asigi thoram ama thorang ton na bagi damak isor na Joel gi mapang na purohit sing amasung isor thol do tor bi missing se harvest he is merciful ma minung si sawi isor bagi man mana maki missing bo makhoi na pap to mikupung ja lo shin bide awanang sing asigi marakta
ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯑꯗꯨꯉꯥꯏ ꯑꯗꯨꯒ verse 14ꯒꯤ ꯂꯣꯟ ꯑꯁꯤ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯌꯦꯡꯉꯨ ꯆꯔꯥ ꯍꯦꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯥꯒꯨ ꯑꯁꯦꯡꯕ ꯇꯤꯟꯅꯕ ꯑꯃ ꯀꯧ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯁꯨꯡ ꯂꯝ ꯑꯗꯨ ꯂꯩꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤ ꯐꯝꯗꯣꯡ ꯀꯥꯏꯗꯣꯡꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨꯅꯤ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨꯁꯨꯅꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯄꯨꯟꯕ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯠꯇ ꯈꯥꯏꯗꯅ ꯂꯣꯏꯅꯃꯛ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯨꯗꯥꯒꯤ ꯃꯤꯁꯤꯡꯅ ꯈꯥꯡꯂꯤꯕ ꯑꯋꯥꯅꯪꯁꯤꯡꯁꯦ ꯖꯨꯗꯥꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯉꯥꯡ ꯑꯍꯜ ꯑꯗꯨꯒ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯠꯇ ꯈꯥꯛꯇꯅ ꯑꯋꯥꯡꯕ ꯐꯝꯗꯣꯡ ꯀꯥꯏꯗꯣꯡꯕꯗꯒꯤ ꯍꯧꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯁꯨꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯌꯥꯎꯏ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯄꯥꯞ ꯇꯧꯋꯦ ꯂꯣꯏꯅꯃꯛ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯄꯥꯞ ꯇꯧꯋꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯄ ꯃꯁꯥꯅ ꯌꯥꯖꯔꯒ ꯏꯕꯨꯡꯉꯣꯗ ꯆꯪꯖꯔꯛꯄꯗ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯃꯔꯝꯗꯤ ꯑꯗꯨꯅꯤ ꯊꯥꯖꯈ꯭ꯔꯕ ꯃꯤꯁꯤꯡꯗꯒꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗꯒꯤ ꯄꯥꯝꯕꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯟꯕ ꯑꯁꯤꯗ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯀꯔꯤꯅꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯄ ꯌꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯤꯗꯃꯛꯇꯅ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯁꯦ ꯏꯆꯝ ꯆꯝꯕ ꯆꯔꯥ ꯍꯦꯟꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯆꯔꯥ ꯍꯦꯟꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯇꯧꯒꯗꯧꯔꯤ ꯀꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯉꯦ ꯅꯈꯣꯏꯒꯤ ꯏꯁꯣꯔ ꯖꯦꯍꯣꯚꯥꯒꯤ ꯌꯨꯝꯗ ꯈꯣꯝꯖꯤꯜꯂꯨ ꯑꯗꯨꯒ ꯖꯦꯍꯣꯚꯥꯒꯤ ꯃꯐꯝꯗ ꯀꯞꯆꯧ This fasting is accompanied with a prayer of confession and repentance. Loinamang tawgadabagi maramdi. All are called, for all are responsible. Aigi papti yamde magi papti yami kari amata laite. Maramdi isorna jati amasibu warakpagi thoidok hendakpa maramde. Akhoi paabdana maram oragan. Adu harpa chara henba. Makoi hada awang nang lagle. Now chara henba asna tagli bise kano haiba oiba targadi. Makogi hakchangi awa ana sing adudagidi. Makogi hakchangi aram khorang sing adudagidi. Aseng ba isor aduga pangan ba isor aduga tinaduna mahaka sangdai naduna mahaki minungsi aduna hena maruoy aduna no idamakten tabang panbagi chara henbaga Ibungo Mahak utpi gadorba minungsi adugi asaglana mangonda changjabaga ani adugi hena phaba adu mahaki minungsi adu tabang panbagi awa ana sing adudi loiba naibani adubu haiba awa ana adu wakhal khallaga wakhal adum ningaidana khallaga lairingai matam adu isorga sangdaina gadoba amasung kokpi gadoba isordi kokpi ba phangdaba oiba targadi tabang panbagi chara henba adu thannaba hotnabagi pangal adu arembalana mag oigani aduga hariba si Joel na mafam asida hariba mo si horen tawba ya hayeng tawba ya adugi wakhal nate hariba si thuna tawna na bagidamang tani kawriba si maramdi hariba mising asina kanbiba mathau taba si haujik ni ngasi ni hayeng nate horen nate man makoi akorba laiba khuding maksing karigidamaka Joel na makona tawgudaba thabak sing loina mak haibna haina haiba oiba tarigi adum Joel lag asi paba matamda isorgi mising hana laikraba khuding maksing asigi makoigi thausadaba thaoidaba adu khoida ubodum phang isorgi khud adu makogi punsigi mafam sing makoi yengbada mitchel khangdaba mising aduga hai makoina chara helaga isorgi mafamda kapchabagi amasung laujabagi awa ana adu khangba aduna lakadaba isorgi jehovagi numit adu khanggadaba adudagi hena phai aduna mana verse 15 harpa kari hai numit adu awaba ne karama numit no awaba oigadi se jehovagi numit adu aduga haiba jehovagi numit adu naksalai aduna joel hai isam sam hai oibu targadi asine tabang pan ba asida hauji matam asida isorgi khutagi laichat sing amasung tongan phauthok chathok sing amat laitabana maram orakanda awaba nange awaba khange aduna asina maram orakan isorgi khut yaw habisna koine khangpham thoe aduga khangbaglon isorgi mafamda lakpham thoe nakoi awana khuding mak sing du khangbaglon maki ningna sang aduda nakoi isorgi yum aduda lalaga haijapam thoe nijapam nakoi pap sing haidokpham thoe aduga pungning hongpham thoe maramdi karigum adu nakoi ngasi ta hogda
oiba targadi nakhoi na achaba matam se ta hodaba oiba targadi numit ama lakani Jehovah gi numit ama adubu haiba numit adu dadi akibana thanba amusung awabana thanba oigani haujigi matam nakhoi na thangnariba awa ana asidagidi numit adu thangnagado awa aduna aduki mati hele aduna haujik lao mangonda ngasi lao mangonda haujik mangonda kurumu haujik mangonda changjaro haujik mangonda pa haido haujik mangonda magi hamda pukning hongo aduni joel na haise ma hongboliti magi wangang monda Tebang pamba the togliba loiba naiba awaba asiga lakadriba Jehovah gi lakadriba awana ani adu changdam naraga hena awangba hena sathiba hena awaba numit adu dagi chen na bugi damakta haujiki oiba awaba asina mateng ohelo aduni haris lakadawa awaba adugi mami ni haujik ekhona thenariba se haujik pukning hongse ekhoi pap dagi achau awaba numi adui kanjana bidamak aduni joel na magi missing tharibs adu mafam asida hariba Jehovah gi numit ase karino hariba numit ase why is yamna saying hariba numit ase Jehovah mak ki khutta gi lakadobani aduga hariba se kaino haina haiba oiba targadi mana karman hai maramdi Jehovah gi numit awaba na thanba numit adu naksilagi it's coming near lak I naksile Ningai the batogano, Nakogi power to the Ningai than Legano, Nakogi Pungning can but the Ningai the batogano, Nakogi mitang badu Nakogi Nana Pang badu sing hallo, uhalo, Maramdi Nak en numit ado Karam kan lakado Kangmangam, the Dugunum lak keep over target, Numedu Ingam Ibungo the Manghan get of Amagum Lagani. How's my mang but up tak with Judagi missing. Adu makona ji thengnari mang batak pa dudagi di lakre ba Jehovah gi nimi adu thok do mang batak pa aduna khudub lising hele adu mang batak pa khara adu thengnari matam adu thawai gi mid adu thawai gi oiba reality du yeng laga isor ngon da lang na bagi da mak maram de hai ba numi se kar ma numi no yan han ba di it is coming near naksalak laban numit amane maram aduna karino response karino pa mi se do not lay in negligence Life hong logo Pop. Amsung na kuna tawgo ba tabak pukning hong do amsung Ibungo na halakado ba do life hong logo Aduga haiba numid ase mang tak pagi numid. Karamana ko upapangi numid ingam ngam Ibungo dagi manghan ga ba amagum na lakani. Aduga haiba mang tak pagi numid ase nan thokpa ngam do ba kanam ta leite asa amat leite numid adu de Aduga hariba mang tak pastigi chen mangam godo kana amat sulaite aduga hariba mang tak podo lak padagi thing mangam godo mi bagi pangal amat leite Juda gi missing a thengnariba chak tang bagi oiba taragasu ikang thok bagi oiba taragasu aduga haro gila chit khudimok sing se oiba taragasu asigi awa anang sing asigi maraktadi makhoina pukning hongna isor ngonda Olak po iba taragadi, isor na kanbibagi amasung chanbibagi aduga handokpibagi asa lay. Adubu hariban numit, Jehovah gi numit asidadi. Laite. Adun hariban numit adu mitmang na tamaga. Housing nang liba awa nang sinasina maram oiraga. Jehovah the lao. Jehovah the haizo. Jehovah the kapcho. Pukning hongbagi haizabado haizo. Pukning pap haiduk chubagi haizabado haizo. Nasagi pap nasa na yazo. Ai soy kre prabhu. Aibu kokpiyu aibu ngakpiyu. Aibu loksinbiyu. Look, higher basi. Higher matung among mana verse 16 dagna verse 18 pa the higher basi mana verse 1 dagna verse 12 verse 2 dagna verse 12 pa the higher kraba mang tak basi ngado among hanjala pon again kari gida mo ma hanjala am gudu se kari gida mo na jol na hanjala se ta daba khang daba ningai dana lai missing oi bagi maramna wakal da pangsil laba amasung wakal da tantharaba aduga mid aduna isrongon da yangkhat pagi mota hakchang ge ba aning ba pamba adu hakchang ge darkar lai ba adu da khaktang yenglag lai ba missing oi ba maramna it's a wake up call a megaphone yengo mukhana chinjag do ai khoi gi imang gi manghan ki bana tra na it's a question wang ni
Missing sila mana hangin se. Isorgi mi hana lekram missing ito. Isorgi aikoigi isorgi yumdagi harau badu harau amusung nungai ba. Leitumgi lekhada leiba maru kangsile pukai sing mang takle mahai marong thampam sing thugaire maramdi mahai marong sing khuitaki sa sing na karam na teng thariba san sangu sing na potha pham khangdre maramdi makhoi gi sanja bung leitre hoi yaw sangu sing su awaba khangle na mafam masi de mana describe toriba se judagi la madu thokpa maru phangna mutpa mang takpa gi matodane now asida munga hana hires again Pukliba Kudimak sing say it's some talk with a Prakiti Matung in a top with a Prakiti Matung in a Prakiti cycle Gimatung talk Ikang talk Adugidi kind of low rock pantamatam the low rock positive Adu Amazon not the toys a Karikan Yanks Yan Hamadi Sinjak Amata later Kay the soup by Sanabat Amat later man adu Punkang Lunema Kange Pabot Amani talk Bugi Warinate Amata talk to Bugi Warine Aduga verse 18 I couldn't lack and then verse 17 the Yang say verse 17 Makoina Hun Kraba Maru sing ado Matol Song Halakbugi Mota Hennessy Marandi Lunema Kangsel Amata later Aduna verse 18 the Harbus Ha sing asina Makoi Sazik Japam late Sanjabungamata late now Manipur dum yengbo oiba targasu ekoi gi swai iram dam dum yengbo oiba targasu kalin gi nungsa paingai saba oiba targasu sing sing ase kasu maru phungna u sing pungkang kasu kangde adugo sanjabu bung sing dum chan na napi dum hawro ga dum lei adubu wakhal tawra gi ngas karigumba maisa adugo loinana Manipur gi sing don mapal sida lei u sing loina pungkang kang Napi sing pungkang gang san sing na amasung san sing na sajik chapam machet amat le pungkang gang adu oi bata gadi thoi ba poche ordinary oi pora manate yamna extraordinary oi pora mane adu gi matau tone judaglan na thoi bes Joel Harzini. Now, Chahi couldn't get a single missing Tenganabani, Tenganabaya, Adu Hangdag totally busy, out again, hence Sativang, Matamada, Nahan Makai, I couldn't get this half over the Ars, Hanzabung Japam, what the Amanata boy that Aman later over the Ars, Amma, the Dum Chatpadumia, Aduga, Amma hang boy with Ars, Amma Chapam Adumle, Aduga Kara. Awam home the Amada Kakapamatan, the Ingbadu, the Adum Pange, Aduga Kariagani, Pothokar Hantabo with our Kara, the Adum to Adu Handaki Matang as a holy basity. Loinamakangi. Sanjabung Japamete, Adun Sassing Ting Tade, Aduga San Sangusing Pothabam Zukangre, Aduga Yausangusing Owabakangle. Isorgi missing as in a talk of Makogi Pap Aduna Maram oiraga. Makoi khaktada natana lamadu leiba sa san yaw khuding mak singsu isorgi wayel asigi awaba khang adune joel ne yamna maik singangis maki missing aduga haiba singse haiba matamda amungan makhoi wakhalda amusung wakhalda lehening aduga joel gi wakhalda leibase ani sub wine loan pan kunipan gi aduda isori wal na badu haiba inba targa phangadu bor wale padu thugai bo targa phangadu bu sirap adune aduga mafam asde phangbe sirap khudigi maksing adune aduga sirap ase oiba targa di tagudu ji ihan hamba ai khoi ibungo magi mafam da pap tawkhre adune adu uhaning bagi mamne it demands a response Aduna Joel Hansen Makogi Lam the Togli, Awana adu missing a second midmang the Purapagi Mapalna, winning him second high or target, Makogi Akko the Togli, but couldn't maxing a say Prakitina Nate, Aduga Kariani. Mahosagi Kal Karakpanasu, Amatanate Adubu, Ikoigi Isor or Isor Mag Adun, Ikoigi Papa Sinamaram or Iko the Wayelapane, Aduna Mitpango, Nakong Hando, Adu Isor on the Isor on the Halo, Adune, Maramdi Ibungo Mahak, Kokpibagi Matangai Maramdi Ibungo Mahak, Minum Chichaw Maramdi Ibungo Mahakna, Maki missing Pukning home with a palm. Maramdi Ibungo Mahang Maki missing na halakpa andu ngai dinale.
aduna hariba sida Joel na isorgi wayel adu maki missing the lauk phokpa galona ibungo maki achowa minungsi adusu bhap tan ba that our God is great in judging, yet He also is a greater Savior. Asigi wayen mapui pungose. Achoba kan bi mapui pungose. Adu harba khuding mak sing ase khang na bidamak. Harba khuding mak sing mahawa se tang na bidamak. Judah gi mi sing adun taw mathau tabase. Thogriba awana sing asida. Isorgi khud yeng ubagi mapal. Isorongon halak padane. Adu harba se Mahamasa the eva mongs the Judah gi mi sing adu. Makoina khang bagi mahotadi. Joel kakna khang. Joel kakna bhapta. Adana verse 19 and 20 is the Mahak ki prathana. Magi kapchevan. Magi lauzevan. Come on, prathana get the hybridings. Hey Jehovah. Nangon ina kauzari. Maramdi maina lam hangi sanjabung sing sak thokre. Mairina lam gi upalpu namang chak thokre. Lam laki sa sing na sun nahak pu khawrang na ngaizari. Maramdi ising khong sing kangle. Adaga maina lam hangi sanjabung sing chak thokre. Now Muhammad the high khuding mak sing maina lam gi upal chak thokpa aduga maina lam hangi sanjabung sing chak thokpa khuding mak sing se literal awoba maiduna te adu saba mai saduna marmorga pungkang kang mara pho yauna kangba adugi picture ni as this is a symbol ni imagery ni this is ni kari damang jona sigi prana tawis jona kari damang kano sigi prana tawis yeah mas he has been responsible mas thaudang ya ba mi am oirni Joel mayek sin khange Joel na thokliba irang sorry thokliba samasya se thokliba laichat ase thokliba amasung nangliba awa anang khuding mak sing ase isorgi makhut mak tagi lakpa na maram oiraga haib isorgi khut tagi lakraba khuding mak sing ase isorgi khut adu khakteng na kanbiba ngam ma khange aduga isorgi khut tagi lakraba na maram oiraga yeng jagadoba adu taibang pandagi ba pangal sing nate thangnabada lairiba ning thoribak sing da amata nate adu isor mangon khakteng maram ni ibungo mahang na thamkraba khut adu thangan pangam gado miyagi pangal amata leite ning thau amata leite aduga miyabna tawbang ma thabak afaba kari amata su leite aduna thamkraba khut adu lathokna bagi da maktadi isor khakteng ami adu Joel mayek sing khang aduna haib awanang sing asigi marakta Joel na Tauribase, Judah gi mi apumana tofom thopane, aduga harib asimak sing ase Joel makoi mi sing adu mamang pandam amane udlise. Karam haina. Awanang sing se isorna ai khoi ngon the piba maramna. Aduga harib awanang nanghan biriba amasung ai khoi pap na maram oraga kan ai khoi gi wine mapu oiba isor se mak se achoba kan bi mapu su oiba na maram oraga harib ma ki khud asli kan bi ngamadu ma ki khud khaktene aduna ni mahana kaurise he Jehovah nangon aina kaujir maram di mangon da kauba adu khakteng asane maram di maha khaktang awanang asdagi kan biba ngamba kokpiba ngamba isorne Judah gi misingi aduga Joel gi asa adu Jehovah khakne adu Joel na yamna mayek sing na khang aduga Joel na yamna mayek sing na khang basu asine hawjik Judah gi lam masida laikra mipum khuding mak sing asida nangli ba chak tang ba ikang thokpa mabu khurumba phangdriba kana por ki pot amat laitriba kaida phau amata yaudriba thangnaba drakha mahi amata laitriba aduga kaujeng gi harogi laicha thokliba khuding mak sing ase isor gi makhut oiba maramna isor khakna handopi ngame aduna isor khaktang asane if the affliction is from God and only God can deliver and so he alone is the hope. This is what Joel believes, and this is what Joel knows, and this is what Joel wants the people of Judah to know. Aikogi punsine isori from the pap to bungi marna. Awanang nangba matamda. Isor khaktang aikoibu aikogi awanang tu kan bibingam. Izzat angamoy. Paisa na ngamoy, bari samban na ngamoy, kayo lekay na ngamoy,
ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯅ ꯉꯝꯃꯣꯏ ꯑꯗꯨꯒ kayam sangga chawbano kayam khutta power paibano kayam misna masak khangbono aduna amata ngamoy isor khakna ngamgani aduga mana verse 19 amsung 20 asida utliba picture si khawrang magi picture adugi khawrang bodo maru oina tholiba samasya khudimmak singdu loisanmina now adu yawe handubu Ishwar bu khawrang mane Mahak ki minung si du bu khawrang mane maramdi mioi ba se awanang nangba matamda aikhoina khawrang ba se awanang du lauthokhiba du khaktane adubu adu thaza ba sing amsung ishwar gi mi oikhra sing aikoi response ogido banate aikoi punse gi awanang sing gi mak maroina aikoi na ibungo ma ki marak ta pap to bagi maram na haibe in the bagi maram na aikoi ma gi phamda mangon dagi phangba awanang sing adu aikoi gi asa ase ibungo ma ki minungsi ogido bani marni ma ki minungsi adu khaktang gi mapana aikoi bu awanang amsung thengneri ba samasya adu kan bi bangame ma ki minungsi aduna khudumsing kokhan bangame adun thada bijil inausing anu tarag humdoi degine tarag kun phauba sida joel gi mapalna isor gi mi oikraba juda gi mi sing asina tawgodoba amasung oipham thokpa du mayek singna uba phangi andu oiba taride haibasina nang aingonda ngasigi numita isor gi wai asina haibase karina maru oina aikhoigi pap na maram oiraga isorgi khutagi awanang singnang matamda yanam de sini aikhoigi pap na maram oiraga aikhoina awa basing mayok na matamda aikhoigi pap adu isorgi maphamda noluk pagalona haidok jagadabani asini aikhoina tawdos aikhoigi pap tawkhraba pap adu tawdaba amagumna leiba natana aikhoina tawgraba pap adu isana yazabaga loinana pap amma hekta oibe ibungo mahana tongan maki wahi asigi mapalna thalabsing punbagi mapalna adug wapau tabagi mapalna maki aning mapambasing mayeksna aikhoida khangale thazaba ama oiba targadi karam haina thazabagi punsi du hingani pap yadabagi punsi da asengmagi punsi da chawkhatpada aduga ibungo mahaki wahi na yadaba khudimosing adugi punsi lapna leibada taibang panbagi oiba hiram khudimosing singdagi lapna chengado adu aikhoigi punsina kari gumba matamdadi taibang panbagi lan thum hena kalak mihauba lei isorgi haiba inbadagi di aigi nungaibadu hena khanbana maram oiraga aigi nungaibadu hena torok isorgi mafamda pap sing tawba matam sing isam sam haiba oiba taragadi ibungo mahang thazaba ama oiba taragadi aduga thazaba singi marakta hingba oiba taragadi thazaba ichil inau singi awabada saruk yaba amsung makhoi de makta haizabi ba se magi apamane adu singa tawbagi mahuta aikhoina kariguma matamdadi haibadagi ona tenaba punsing de khoi hingi thaza bijil inau singi phanna bidam khena khanbadagi aigi hena phanna bidam da khanki matam single aikhogi napalna amusing isagi da khan wakal khuding mak sing aduna aikhogi punsi sing hingkiba chakkiba lenkhiba matam single aduga aigi mathau taba aduna aigi darkar leiba aduna atopechil inau singi awaba sing adu mirum sallaga aigi aningbudu hena phangnabagi damak da chen khiba amsung tawkhiba matam single aduga mi singna amasung ichil inau singi maphamdagi tagadoba sumthokpiba amasung sendokpiba khudimok sing adugi mathakta makoibu hanthana yengbagi mapana aikoi gi punsing hingki matam single aduga haiba pap khudimok sing aduna maram oiraga thajaba sing punbabu neglect tobagi pap oigera haizadabagi pap oigera isorgi wai padabagi pap oigera aduga thajaba amoi ibungoma ki wai khawrangdabagi pap oigera aduga napalgi pap oigera khudimok singna amaram oiraga chin thibagi pap oiba taragasu haiba pap sing maram orakan aikho isorna walakpa matam sing lei adugi matamda aikhoina tawgodobase aikhogi pap adu isana yazaba aduga isorgi maphamda nolukpa galona haluksu karigidamokta nolukpa maramdi pap adu maram orakan de ibungo naki nafamdagi aigi pabasina phangbada matik chabasi nangi wayel ne nangi chairak ne aduga siba phawbane
ai nahak ina famda pap tokre nahak khakta gi mak ai asigi pap se tokre nahak khakta ai ichil inaw do tokhi pa ai ichil inaw do khang ki phata ba wakhal se oiba tar ga su nahak gi mak ne prabhu nahak gi mak ai asigi pap se tokre nahak ai pun da ohening ma khuding mak sing ohen matam da ai hak na mai haning ngai mat like ai hak na adu khuding sing do ngak thok chana ba gi dang pangal amat leje de ai pap chen mane ai bu kokpe nangi minung se adune khona ta go. When afflicted because of our sin, we must confess our sin to God in humble submission. Papa adu yazabagal loinana. Here masan asina sumar mo organi khona nomais ni mit khuding gi sinu basi punmi na matam da papa halo gi prathana to ni reus. Kari gi mak maram ai khoi pap tawi. Pap taw duna chat khidaba numit amat laite khoi gi punsi da. Ai khoi gi wakhal na ai khoi gi thabak na khoi gi mityeng na ai khoi kari guma tam da khoi khut na kari guma tam matam ni khang na musung khang duna pap tawi kari guma tam ni khang na ai khoi pap tawi. Taza baichil inaw sing asi ai khoi gi punsi oi ga do ne ai khoi pap tawi ha ba ya zabaglo na ai khoi pap sing adu kari no ha ibung ma ki mamang na ma ki why asi pa zaraga punsi chang yeng jabagi ma pala ma ki mafam da putholaga prabhu ai soi kre ai pap sa taw kre ai bu kan bi ai bu kok bi singo amato ne koina pa haidok minari badu prathana to riba mi adu khaktangi pap na te haidok libu singlup apum bagi pap ne ai khoi amamam gi pap ne adu the saru gya ba mathau ta kana gum ai khoi gi marak adu the prayer of confession tarpu matam da mathau ta da amagum na khan bo oiba ta ga di nangi thamoi du kiningai ne. We should not be defensive about our sin, but hold responsible for our sin. Hoy, ai asigi pap se tokre. Ai bu kokpi. Ani subedi. Ai khoi pap na maram oiraga khang ba awa ba sing aduna ai khoi gi thamoi sing bu pukning hong borom da mikap thokhan se. Ai khoi na to pap khuding maki mahile consequences le. Harba consequences to mahi do amai to bi ikai panang ba mayam mang da ikai panang ba thamoi kai ba thabak tat ba minek sairak pa ngangak pa or church discipline. Thazaba moina ishor gi mi moina harba khuding muk sing da khoina phang ba matam da wakhal tawraga punsi chang yenglaga pungning hongdo pap sing isona mayek sing utpi bo oiba target aduga khangli awana adu ai khoi gi pap na haiba mayek sing bo oiba target haiba awana adu maram oiraga pa udugi pungning hongna bi da mo khoi gi thamon makeup thokanse. The affliction we suffer because of our sin must awaken our hearts for willing repentance. Taza baichil inausing akoina khanggadobadi isorna mahaki nungsibada isorna mahaki chanbibada nang amasung aigi pap aduda magi khang haiba aduga loinana khangbiba matamsing akoina thengnari. Nang amasung aigi punsida kanamata khanghandaba maongda akoina tawba papsing laibo ibatagadi. Haiba pap sing adu haujik phauba isorna mayangi mamang thogalaktabagi maramdi aduga khangalaktabagi maramdi mahaki minung sida nang amasung aina pabagi pungning homangai bane. Isorgi numit se chume nomona traga nomma Jesus Christ next no why na bagi dem kalakani adugi numito khaklang nate isorgi numit ase aikogi pap adu aikoi da khanghan ba numit khudimok sing adu isorgi numit ne Jehovah gi numit ne aikoi magi wahai papa matamda wapau taba matamda aikogi pap sing tarang aikogi mitmang na puthokpa pap sing lona maglei kana amada khanghan dana aikoi khoi thamoi nungda aikoi khoi apapata khangnaba wakhal sida isorna khanghan ba pap sing le Haibadu isorgi numine Jehovah gi numine karigi pungning hongana bagi adubu adu ningai dina adum laibo ibatagadi pungning hongna adum nangam sungai len bo ibatagadi atopa isorgi numit ama lakani nahang nangam sung aigi pap adu singlup apumbada laikai apumbada mi apumbada or Jesus Christ ani sun lakpo numit adi
Sangsar as a like Mipum Kuding Maki Mamang Utok Maginum. Adu Harban Numi Adu Nasi Power, Nangamasung, Aipus the Yahon Bidribase, Ibungo, Mahak, Maki, Minungs, the Pukning, Hongduna, Mangonda, on San Laknabagi the Maktangai. I don't know in housing. Pap the Maramorga Konik Hang, Owan and Kuding Maxing Aduna. Who Tamo is Pukning, Hongbarom the makeup to Hon Matota. Pukning, Hongbarom the makeup to Honse. Adu I could power the Marmorkan, I could put the Awan Nang Kuding Maxing, Awan Nang Papirak Kuding Maxing, Paisagi Awab Oigera, Ame Hector, Wakalgi Awab Oigera, Adu no one Hingba Punsis that Awab Oigera, Awab Ame Hector was no hybrid Kuding Maxing, Adu the Isonatory Base, Pukning Hongo Haina, Hybagi, Koubiba. Adu Ibungo Mahak Koubiba, Pukning Hongbagi Makoubi, I say, Tuna Pukning Hongo Hana, Adu Pukning Hongbagi Numid Amasum Matamado, housing. The call of repentance from God is urgent and the time is now. Ningai than living. I could emerge. Pabda Pukning Hongo, the car living Nahaki Punsina Kambo Batagadi. Hyba Pabdu Pukning Hongo made them Nasini. Hauzikni, Isorgi Mangda, Mahaki Wahai Sanduling Matamasida, Tazabasing the pulling Matamasida, Mateng Lobagi Matamne. Maramdi, Naki Nana Punging Hong than Adum Lake Boy Batargadi, Naki Haiba Papa to Isorna, missing among the Putopase, Soidran. No one Shakanome. Isorgi Minung Siamsum Kangaiba, Triter and Logum Sicilian housing. I could pop the Puning Hongs. Home super. I could any strong on the coaches. Maramdi Mahak khaktada, I koigi kokpibagi asa lay. In God alone, thus we have the hope of our forgiveness, so we must cry out to Him. Joel na to butabagado karina. Magi matamda labor Judagi missing, the Isorgi from the Koujabagi, Kapsabagi Tabakari Matatode. Adug I am missing Aduna, Isoron on the my own Duma Makoina onde. Adubu Joel Nadi, Makuna to the boy Batagasu, Mahak Natoy. I just Suluba Moon, I call the Tali Basakarino. I could iram them, the awanang sing isorgi while sing toglak matamda, high with isorgi while and a sinup. I am an akang the bay, u the bay, the walker power can the bay. Adu karigum by cookie singloop asida, togliba asi isorgi wine when have the mayek saying boy batargadi, ate singloop sing, ate husband and like from Kudimanga, isorgim from the cow the boy batargasu, isorgim from the my own the boy batargasu, isorgim from the Pukning Honga Sanga the boy batargasu, isorgim from the pap, Hadok the boy batargasu, Kangan became a singloop, I coin the Nangamasung, Ainadi, Adu topam toge. We are responsible to cry out to God. How do we say in our sing? I couldn't show him from the Koujou over Kuding Maxing say Asa Galonin. Asa later among the Asa later among the Mam Ibungo Mahak Lagna Bugidamok the Pukning Hongna Bugidamok the Kouribase, Mahak kokpibagi Musung Losen begin Hybagi Mermane. Hybrid Nangams when a Kangman Maram oiraga, Singluki Pap Oigera, Erlekai Pap Oiger, Tazabasingi Pap Oiger, Kuding Maxing, Adu Ikoina, Adugi, Hyper Papsing, Aduna Maram Orakan, the Awan and Nang with a kind of Kangboy Batagadi, Nangamusung Tode, Ibungo Mahak from the Kouzava, Minung see the Mat. Mam the Mahak that could kokpibagi Asale. Aduga haiba asa asi arib Joel ki matamda leiba thada basing adu sulay adu ano wal na bagi matamda Christ bu thal ka nangam sung aingon leiba asa sin adu ki matig hele ai khoi pap tawroi haiba te ai khoi pap tawoi khangam sung khangna thamoi kai ngai ni haiba se adu ai khoi ki pap adu ai khoi awanang nang lakpa matamda ai khoi ki pap adu kokpi ki ni haiba ki asa adu ai khoi de hen na chauna ai khoi ki khuna theng ba ba mong da ai khoi ki min u ba ba mong da adu ai khoi ki nakung na ta ba ba mong ibungo ma na khoi bu Christa Jesu the would be Karamana.
Christians pap yaudaba pap khangdaba pap chendaba ibungo mahak chai lisingani mangda pap chenma nang amasung aikogi pap tagi amasung pap ke to mani kanbinabagi damak mahak lakpikre mahak dharma chenmagi punsi hinglaga pap chenma nang amasung aigi mfamda aikogi sifam thokpa aikogi price adu lorag mahak sikre humni suba numita hingakre mahak sargada kakre amokona mahak misingbu lawbu lakani Christian loibi khraba achouba kanbibagi thabak asigi mapana aikoina pap tawraga aikogi pap adu khangzaraga ibungo mahagi mfamda kaujaba matamda mahakna kokpigani haibagi asa adu chauna aikoida pinabi maramdi Kristagi I adugi mapana maramdi mahaki I adu aikoi bu paptagi chamthokpinaba amsung sengdokpinaba anoba walepnabagi I ne Adabjil inausung aikoina pap to matamda aduga aikogi pawda maik sing aikogi mimang isono khangan birak matamda aikoi isori chenthokpa sing oigadobu nate adubu kokpibagi asa adu Kristagi mapana thamjabaglona ibungo mongon chensin jagadobu mising aikoi oigadobu Maramdi aikoina awaba khanglibadu papna maram oraba asi aikoina khangi madudi adugi awaba adu isorgi khutagini aduga haiba pap adu kokpiba ngamba adu isor khaktani aduga haiba isor asina Kristagi igi mapalna aikoida wasakpi madudi mahak ase aikogi pap haidok jarabadi aikoba pap adugi sengdokpiba khak natana kokpiba khak natana sengdokpiba phawba thajaba yabi isor aikoina pap to matam ko ikai pham thoe adubu adugi ikai ba aduna maram oraga aikogi pukning hongba aduda Kristada isorda Kristagi mapalna chensin badu aikogi punsi pham thoe maramdi ibungo Mahak khaktang ibungo Mahak khaktada aikogi kokpiba gya sale Adabjil inausing asi aikoina Kristagi mapalna isor adu aikogi ipa ozirabagi mamna phangjaba thaujalamani aduga haibase ko tarai tarai na logumse aikoi isagi pap adu yadase aikoi pap to habe koi khangse aduga haiba pap adu Kristna kokpiba ngam habe khangse aikoi gi pap sing adudagi di ma ke kokpiba masung kanbiba ngambagi minung se adu hena chaw habe koi thajase Satan aikoi gi thamoyung ga haiba adu thajaba ngamdanabagi damakta tongan tongan mong da minnamba mayam akiba mayam ama aikoi thamoy da magi hunnata mayam kapsalakani adubu Kristagi kanbibagi pangal isorgi kokpibagi thaujal masuma ki minung se adu thajabagi chungoi adu ngak thokpagi mapa Isorda chensinse isorda kause Adabjil inausing koi marakta pap singa lan thengnaribra nakar nakhoina karamba pap singa lan thengnari haibadu ha khangde adum nang de khangi haib lan thengnariba pap adu isorgi mafamda Yesu Kristigi mapana pusanbi na ki pap adu yazabagalona kokpibagi thajabadu Kristagi mapana isorda thambagalona kokpigani kokpiba khakna nate chamthokpigani nohanbigani aikoina isorgi mafamda aikogi pap haidokjabagi phangliba khudong chabase Kristagi ina leibiraba khudong chabane lemna manghanbigani Nang sungai pun sudah kau asal mama sung pap sing maik sing lakpa matamda ikai raga lot pagi mathau tade ramne Christian sahili singani gi mamang cross sipa matamda nang ama sung ai ikai basum hang lokra Satan haiba ikai ba adu da hanjan ikai na bagi damakta ma ki minam bagi hunata mem lang ko matamda Christian loi bi khraba thabak adu da yengje bagi mapana mangonda asa khudingmak thambagalena changsin jaba nang sungai oise Haiba si pap hanjana tawna na bagi damak license nate See isorna Masana ba Kristagi mapana thajaba oikhra ba khoida pinabiba thaujagi oiba khudong chaba se aikoina koi hakchangi aningba pamba season bagi damak honai om isorna kokpirabani na singlu amada mapung phana laitaba oiba targasu mari kokpigani adu papne Christian oiba targadi Kristagi haib in pham thoe Kristagi haib in daba khuding mak pap ne aduga pap ase tawringai matam khuding isorgi asau balai wayen balai aduga wayen su wayen gani tongan mong thajibagi punsi chahotabagi mapal oigera ikai bana mona oir khuding mak sin isel inausing mafam asida isorna ma ki nungsiba amasung thaujal da nangbu amasung aibu thambiri haiba asina
पाप अदुदे मतम नाइदन निगाइदन हिंगनबगिदमक्ता अमु ओगेदबो नते अंदु मागी मिनुंगसी अदुदा थागतसबगलुन प्रभु आइबु कोकपि नंगी हाइब इनजबदा नंगी निंगबा तौबदा आइबु मतेंग पांगबि आइगी पुनसिदा असिगी अकीबा सिंगसिदे लै अदुबु नहाक नंगम हाइब आई खंगे आइबु मतेंग पांगबि नंगी मिनुंगसी थोंगदुदा यैजरी आइबु पांगपिनबि अदु थाजबा मगी पुनसि ओगेदबने पापतुदा निगाइदन लेबगि नते अदुबु पापतगी हौगतुन मागी अनिंगबा तौबगी वाखलदुदा अदु नहाक ओइब्रा अदु नहाक ओइब्रा वाखल तौबि अदु नहाक ओइब्रा थाजबसिंगा लोइनना पुनमिनरग वारि सानबा मतमदा नंग अमसुंग आई पुनसिदा लेबा पापसिंग मयेक सेंगे पाप मयेक सेंख्रबा पापसिंग अदुदा नाक पुंगनिंग होंगलबा मी अम ओइब्रा नत्रगना पाप अदुदा नाकी खुदोंग चादबसिंग अदुदा खुदोंग चाबा लौरगा निगाइदन लेबा मी अदु नहाक ओइब्रा अकोन मी ओइबा तारगदि किनिगाइनि पुनिंग होंगे पाप ने नंग लेबा नुंगति मिखुइ मके नाना पाप ने हने खनख्रबा पोट अदु ख्रिस्टगी हाइब इन द बगी पुंसी अदुदा हिंगलिंगै मतेक हिंगलिंगबा नुमित खुदिमक पाप ने पुनिंग होंगे पाप ने हने मयेक से खनख्रबा अदुदा निगाइदन लेबिगिन तु खोइ मग थाज द विचिल नाउसिंग मरुपसिंग याव ओइबा तारगदि नागनसु ख्रिस्टना पाप चेनबसिंग पाप पे कन्बिनबगिदमक लोइबिख्रबा अचौब थबक अदुगी मतंग ताना ngasi फावबा थाजदबो ओइबा तारगदि नागना तरबदसु पापने अदु भौजिदि आशा लेरे हौजिकि मतमसिदि आशा लेरे ख्रिस्ट खक्तंग आशाने नंगी तौबा ngambadu nate नंगी पांगल नते ख्रिस्ट खक्तंग आशाने मंगोना नाकी पापकी पुंग होंगदना लाकपि करिगुम नाने ख्रिस्ट यावदना सिखिब ओइबा तारगदि जेहोवागी अचौबो नुमित अदुदा वायल मपु ओइना थेंगनगनि अदुगु नुमित अदु नाकी दमक्ता ख्वाइदगी लाइबक थीब नुमित ओइगनि ममनि नाकी थवागी पंथुफम नोरोक ओइगनि ख्रिस्टियन मुंगना पोलकपा याय ख्रिस्टियन कम्युनिटी चारकपा याय जिसु ख्रिस्टबु कन्बि मपु मुसुंग प्रभुने थाजदबो ओइबा तारगदि ngasimak थाजबि हौजिमक महाकु नाकी कन्बि मपु ओइना लौसनबि ममदि हौजिक आशा लैरि ख्रिस्टना नाकी अदुगी आशा दो लेते मतम लाकने अदुग हाइबदु करि नुमित ओइगदबनो खंगदे होरेन ओइबे हयेंग ओइबे हौजिक ओइदिंगि मतम असिदा थाजबि लाइन लौबिगनो लोम बनायदना मांगबदु लाइन लौबिगनो थाजबि चिल इनाउसिंग अखोई असोनबा सिंगसि इसाना याजबगलोनना इबुंगो महान ngasi numte अखोई उत्पिख्रबा महाकी मिनुंगसि असिदा थाजब खुदिंगमक सिंग थमजबगलोनना अखोगी पाप अदुना मरम ओरकांदा ख्रिस्ट अखोगी पाप अदु ख्रिस्टगी मांगदा इकाई गुमसे मन मानखै कोकपिख्रे चामबिख्रे सेंदोकपिख्रे खुदिमसिंग चुम्बो ओइबा तारगसु अखोई बुंग माकी मायोक्ता अखोगी असोनबदा मसुंग पाप हक्चांगी अनिंगबा पामदा पिसिंदना पाप तब मतम सिंग ले अदुगु मतम सिंग दुदे अखोई अवानंग नंगे मपा अमगी वारक पिबा अदुगी मपाल हाइब मतम दुखन तगदोसे खोने खांगदोसे खैनो पाम ममर मोरगा अखोन अवान नंग मतमदा पुनिंग होमबगलोना इबुंगोदा कौजस ममने महाक खक्तना कोकपिबंगामे अदुगा महाक खक्तदा कोकपिबगे आसाले राना तस पाइसोर अखोगी पुंसी असिना पापु यांग लोगदोबदगी कनबियु अखोगी मरक थाजबने हायना लैख्रबा इसिलनाउ सिंगी मरकता पाप सिंग यांग लोगु मी सिंग याबोइबा तारगदि मखोगी नुंग पाल होनबियु नाकी वायसना थक्खा होनबियु पोथाबा पिबिगनु मखोने पुंगिंग होंग्र मतमदु फाव अदुगा मखोगी पुंगिंग होंबदु नाकी हाइब इनबा पुंसी दु हिंगबदा उद्रबा फाव वे पाइसोर अखोई अममगी पुंसीदस नाकी थौजाल अखोई पाप मसिंग सोनबदन मरमर काना अवानंग खांग मतमदा निंगाइदन लेसनबगी महुत्ता नाकी मिनुंगसी दु थाजबगलोनना नंगोंदा कौजबा नचा मोबदु खै फेना मथेंग पांगबि मसुंग तंबि
papu lumna loba papu tukutchaba amasung pap ki amang ata du mayek singna khangbaga loinana pap tu pungning hongjabna chama moibada ngasigrim dana ki wahai asigi mapala thawai simi thabak subiba atugi mapala aikhoi amamna thabak subi aikhoi khrisi ki sakam non thokpi aikhoi bu aseng punji thakot hanbi ado khudi moksing sigi mapala nagina wangsunu aikhoi na nemsunu ayagina nemsunu Yesu Christ ngani jibani amen